Imis Paodam tabiriba khwai pono apuri na Naorem na hanmamukta da taramna okchari loinana khurumdari ngasigi maroiba pauda Imphal Mori lambi sembagi thabak karamba matamda loisingani haina MP RK Ranjan na NHIDCL da hangre Chief Minister's Trophy for Anti-Drug Campaign gi award pitun ekai khumna khraba Dr. S Ibomcha bu taramna okre loinana India da COVID-19 laichatagi farakibagi changcha da humudra humdoi dasmik taruk mari yaure Mapung Pamu Pizeri Autonomous District Council Chandel gi Makhada More B Constitution gi Mireb Oriba J Kongsai gi Election Committee gi Office MP RK Ranjan na ngasi sangakre ngasi gi thoramadu da MP RK Ranjan na phongdorokibada Narendra Modi gi Act East Policy gi Makhada South East Asia gi Gateway Oriba Manipur asi mapung oina More asi chawkhanaba honabada Asian Highway sembagi thabak kadai fawbada khumang chawsilabage haibasu mahakna Yengsilamki Hari. Imphal More Lambi Sembagi Tabak Pairiba NHIDCL gi Mioising Unaduna Lambi Asi Karamba Matamda Loigani Haiba Wahangi Paukumda Yamna Tuna Lambi Asi Semjinba Loinaba Kanna Honari Lambi gi Compensation gi Pitok Pisin Kara Laibana Kudongcha Daba Kara Lady Haina NHIDCL na Thamlaki Haiki. Asian Highway Mayada Ladiba More gi Praja Singda Lambi Asi Tuna Loirabadi Masigi Kanaba Asi Aikoigi Oigadoribani Haibagi Awareness Ama Tohoningbagi appeal Miam da Thamki. Act East Policy asi lakwa matamda integrated check post asi Miamna Maru Oi. Ningchina function Taurabadi Sarkar gi Karakpam Thokpa tax sing adu lakwa kanda Ikoigi Mafam asi Tuna Yang na Chawkhat Pangamgani Haiki. Mahana Makha Taraduna J Kongsai na COVID-19 Laichatna Awaba Taraba Moregi Praja Singda Mahaki Pocketagi Angamba Sel Putoktuna Miamgi Mating Pangba Kaya Asina Mahagase BJP gi asengba karmi amani haiba ase pungning da fawi haina thamki ngasi gi thoramadu da state core committee member yanglep hauke BJP SD morcha gi president langjaigai kamai amadi more gi tongan ba community ki luchingba sing saruk yakhe sangaba gi khongchatatu ga mari leinana MP RK Ranjan na more hospital ICP singi fibamsu yengshin ki hairi Act is policy lakmatamda integrated check post asi yamna mathok tai formally Aikoi lanai inak kunbagi nataba aikoi jati sida leba mipung kudinga se masigi sel to mipibam aduga participate to da yamna saruk yabam ngamnaba integrated check post se function to banba masida function tawrabadi sarkar gi niyom gi matugina karakadaba taxing ado la kanda aikoi gi la jaga se asuki matik kulai tuna support ko ngamgani Atopa Nulona Balaki Manga, Izat for Kunamgani, I said, Masimaga, Hygienic. Manipur da Hokiba Pung Kunmari Sida General Population de Gimioi Yankai Manga Amadi Central Armed Police Force CAPF de Gimioi Yankai Taruk Apunba Mioi Chamagatara Matoi COVID-19 positive Oiba Tengnare Mioi Mautra Tarukna Amuhanna test over the negative Oibedegi discharge Tokre Nasigi positive Oikiba Singadu BRDL Jenemsta Yankai Taruk Imphal West RAT da Tarahumdoi Bisnopur ge RAT da Ama Chuchanpur ge RAT da Tara Ukrul RAT da Tara Babina Diagnostic da Kungamathoi Makhoi Singadu Imphal West District tagi mioi Kunga Taruk Imphal East District tagi mioi Taraga Nepal Bisnupur dagina Ama Thawal dagina Ama Kakching District tagi Ani Chuchanpur dagi Manga Chandel dagi Ama Faizol dagi Amane Masigi manungda Chuchanpur dagi Manga Faizol dagi Ama Amadi Chandel dagi mioi Ama Punna mioi Tareti Mapal dagi Halakhibani Hari Atai Nifuga Nepal di travel history leitaba local ngaktani Makhoi punama COVID care facility singda thamkhre Amadi Lokhatpham thokpa Chection Thorang Singh Lokhale haina Additional Director Health Department Manipur Dr. Koirom Sasikumarna Thadorpa Cherol mana Fongdorakli Cherol asina makha taribadi pung kunmari asida COVID-19 gi patient amata sibagi report leite Manipur gi oina COVID-19 na leikhidaba apunba mioi taraga Nepal ni
Hojik Manipur da COVID-19 confirm case masing lising mari chanipal humudra taruk sukre recover taukhibagi masing na lising ani chanipal marifu mangani aduga active case tana lising amaga chamapal humudra ga mapal ni state asigi naba phabagi changcha da yankhai mapal dasmik ama taruk yore nakal amaromda Manipur Legislative Assembly gi member MD Fazur Rahim haukiba tha August ki tang tarada Delhi dagi halaglaga matungda COVID-19 positive oikiba adu ngarang amu hanna test tawbada negative oibadagi maha COVID-19 naba phakre maha ki babu parada leiba quarter da home isolation da leirakhibani hairi COVID-19 pandemic mari leinana Kaching district ki oina ngasi travel history leitaba mioi ani COVID-19 positive oirakpadagi district asigi oina COVID-19 confirm case masing chani somna ahum sukre masigi manungda mioi chamaga kunga taret recover taukibaga loinana active case masing humudraga tarukne ngasi nungthil pung ani fawbada leikiba quarantine center summary report ki matungina district asida hangba quarantine center singda mapaldagi halakiba inmate lisingani chamanga yangkhaini thoi leirakhi Hariba inmate sing asigi manungda inmate lisingani chamanga kunga manga di quarantine matam loiraduna discharge tawkrek inmate kunga tare na hojik quarantine tawri district asigi apunba mioi lising ahum chamapal kuntraga mapal COVID-19 test tawna ba sample thakibada mioi lising ahum chanipal yankhai nipal gi test result laklek marifuga mathoi gina pending da leiri Kaching district ki oina leiriba active case humudraga taruki manungda mioi kundi covid care center Kaching da layengli ataina tongan ba CCC singda thamle district asida containment zone na amani Myanmar gi jagi kalewa lambi sembagi thabak India na chathariba adugi labor chamaga kunga mapal ngasi India da amuk tholakre mioi chamaga kunmapal adu Myanmar dagi India tholakpaga more gi integrated check post da More hospital gi team na screening tawraba tungda mari leinaba che changsing loisallaga India da chonglakibani hairi makoi sing adu handak nongkana chuba maramna thabak suba yadabagi tholakibani makoi chamaga kunma palladu more gi Eklavia Model Residential School da hangba quarantine center da thamkre mioi chama kunma palladu dagi Jharkhand dagi kuntraga mari West Bengal dagi kunmathoi amadi Bihar dagi mari punna mioi humfu humdoidi hayeng maramdam gi damakta more thadolagani aduga lemhauriba mioi humfu tarukti makhatana lekhigani hairi ngasigi program aduda senior immigration officer Krishna Anand ICP gi manager Robin Gangte ASP LO Sangboi Gangte 43 Assam Rifle Singsu yauki Jiribam district asigi COVID care center CCC asi mapung faba CCC ama ohenbio haina ngarang official oina Juribamgi Harinagar Model School da hangdokhiba CCC asigi matangda frontline ama oina Juribam lamdam asigi thabak tawriba Juri Development Organization JDO gi president oiriba N Sadananda Maiteina aikoi gi Juribam paumisingda phongdorakle makhatana mahangna phongdorakpada Juribam da hangliba COVID care center asida thamgadoriba ase COVID-19 positive oiraba mioising asi hairiba COVID care center asida thamgadoribani haiki asigumlaba COVID care center asida positive oiraba anabasingna karigumbada symptomatic oiraktuna ventilator darkar leirakpa matamda mari leinaba hospital da chatpa mathau tarakpa matamda district administration amasung sarkarna makhoibu matam chana hospital da pubiba mari leinaba mafam singda pubiba punabagi gari haibade ambulance na chingba awarapa lehendaba khudakta yohanba yaba amade Laina asi lanthengnabada lanthengnariba mioisingda awatpa lehenbidaba adu gumlaba COVID care center ama ohenbio haina phongdorakhi Sena Youth Trust SYT na COVID-19 ngakthokna nanaba pandamda Kaching Wairi Senapati Lekai gi area da ayuk nungthil numidang publicity chatpa awareness pibagi thabak sing leptana chathaduna lakle SYT na changsilakliba khongthangi saruama oina Manipur gi mapaldagi halakhiba lekai asidagi mioyama COVID-19 positive oiduna COVID care center CCC da leiduna lakle mioy edu karigumba test tawbada negative oirabadi numit 13 ni home quarantine tawba mathau tari adumoinamak mioy edugi yum adu home quarantine tawbada khudongsa daba kaya leibana maram oiraga imung manung amadi kairoi lekai da khudongsa daba kaya thorakpa yabagi fibamda leirakpana maram oiraga SYT na Yumthakup naba til leiba yauna achangba senfam sing puthoktuna tongan ba ka room ama sabiduna tengbang bagi thabak ngasi SYT gi volunteer singna chathakre makhatara ko ina COVID-19 lanthengna bada SYT na sena athlete organization sauga loinana
चोक्थबा अमदी लेप लेतना कोविड-19 गे मुथतननबा खोंजंग चंगसिन खिगनी हाइनासु SYT कक्चिंग वाइरी गी सेक्रेटरी NG मंगाना पाउमिसिंगदा फोंदोरकली अमरोमदा कक्चिंग वाइरी सेनापति लेकाई एरियादा ट्रैवल हिस्ट्री लेतबा मियोयमा कोविड-19 पॉजिटिव होइरकपा थेंगनरे खुदकता मेडिकल टीम अमना लाक्तुना PR इंग्लिश स्कूल दा हांगबा कोविड केयर सेंटर दा पुखतुना लाइंगबा हौख्रे महाक्ता क्लोज कांटेक्ट लेरमी हाइबा मियोय मापल रैपिड टेस्ट तौबदा नेगेटिव रिजल्ट फंगले अदुमोइनमक मखाताना अतै मियोयसिंग कांटेक्ट लेरुबा मियोयसिंगसु थिगतनाबा होनरी मियामनसु चेक्शन लेबियो हाइना कक्चिंग डिस्ट्रिक्ट पुलिस की माइकैदगी सु मियामदा चेक्शन वा थमलकली अदुदना मयामदा रिक्वेस्ट तौजरिसि हजिक इसा युमदा लेंगदना लगिबा अमसुंग प्रोटोकॉल मयाम द फेस मास्क सजना सिनबियो सोशल डिस्टेंसिंग तौबियो अमसुंग खुद सासेंगना हदोके ngasi imphal amasung hapta kolabati da leiba yumthong chamari yankhai romda andro kendra ge social worker kaisham ningthem jauna kendra sigi myoi imphal amasung hapta kolabati da leikiba singda covid na maram oiraduna awa chaitheng mayong nariba myoi singda cheng acha thau hawai na chingba polam kaya yenthokre सेंटर की लुचिंग सिंगना कौरकपदगी बीजेपी मणिपुर स्टेट यूनिट की प्रेसिडेंट एस टिकेंद्र अमदी वर्क्स मिनिस्टर TH बिश्वरजीत ngasi दिल्ली की दमकता इम्फाल थादोख्रे मखोई अनिबु सेंटर न कौरकलिबा से करी मरमगिनो हाइबा हौजिक फावगी ओइना चपचाबा मरम खंगवा ngamdre हौखिबा थासिगी अगस्त की 15 दा पांगथोखिबा इंडिपेंडेंस डे की थौरमदा चीफ मिनिस्टर्स ट्रॉफी फॉर एंटी ड्रग कैंपेन गे अवार्ड पीदुना इकाई खुमनबा उतख्राबा डॉक्टर सरंगथेम इबोमचा MPS सुपरिटेंडेंट ऑफ पुलिस थौबालबु तरामना ओपगी थौरममा निंगोल क्लब हैरोक अमसुंग कोएलिशन अगेंस्ट ड्रग्स एंड अल्कोहल कदाना सिंदुना ngase हैरोक पार्ट 3 चंप्रा थोंखोंगदा लेबा निंगोल क्लब हैरोक की टेम्पररी ऑफिस दा अचंबा थौरम अमगा लोइनाना पांगथोख्रे थौरम अदुदा हिजम प्रियो कुमार प्रेसिडेंट कदा डॉक्टर सरंगथेम इबोमचा SP थौवाल अमसुंग सोफिया कुंदोंगबम प्रेसिडेंट निंगोल क्लब हैरोकना प्रेसिडेंट मेंबर सिंग ओइना सरुक याकी थौरम अदुदा कदागी प्रेसिडेंट हिजम प्रियो कुमार ना हाई लमदम मसिदगी निशा थिंगबदा लो इन्फोर्सिंग एजेंसी खक नतना सिविल सोसाइटी ऑर्गेनाइजेशन सिंगा पुन्ना चटमिनबा मथौ ताई हाइकी थौरम अदुदा डॉक्टर सरंगथेम इबोमचा SP थौवालना फोंदोरखिबदा थौबाल डिस्ट्रिक्ट असे ड्रग की मतंगदा हाइरगदी गोल्डन ट्रायंगल हाइबा फाव यारबनी मरमदी मफम असिदा ड्रग मैन्युफैक्चरिंग यूनिट फावदा लेरमे मफम असिदा ड्रग ललोनबा सिंगी यामना फर्टाइल ओइबा मफम अमनी हाइबा फाव याय अदुबो एयाना तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन सिंग अमदी मियामगी मतेंगदगी नॉर्थ ईस्ट इंडिया दा ख्वाइदगी चावबा ओइना 400 crore हेनबगी ड्रग अमसो ड्रग मैन्युफैक्चरिंग यूनिट अनि थुगाइबा ngamki haiba wafam sing phongdokhi koi thawal district asi koi yamna koi drug ki matang sida yamna koi fertile oiba koi hanadi golden triangle gan hairam badu golden triangle gi mong da koi gi kano sida thawal sida drug puk sungalak gi mong am leiba praja gi mateng yaugdraba praja na support tawdraba police ki system amata success oiro ai masimada thamjage mayamda aduga ai isamaksu ai tasengna ai lepa leitana ai honajagi gani मणिपुर की पुलिस डिपार्टमेंट लॉकडाउन कर्फ्यू थुगाइबा मियोय सिंह फागत बलेप्ट्री ngasisu apunba miyoy marifugani thoi detain tawbaga loinana warning piraba matungda thadokhibaga loinana apunba senpam lupa lising 18 chamari fine oina khonggathi haina inspector general of police operation noodle officer covid-19 for manipur police E Priyo Kumar gi cherolamana phongdorakli Manipur lenga ki health department ki food safety administration na fagalakpa athing batham khraba hidak managi polam sing talab pan masla bag taraga taret nebla tobacco sajan tobacco packet marifu miyam mamangda mai thaduna mangan khre mai thakiba duda administration gi designated officer borjendro khaba maiteina phongdorokibada manghaliba hidak managi polam sing asigi value lakh ama makhai rom oigane Indian Council for Medical Research ICMR na hairiba tobacco ki polam sing amadi kwa chaba yauna miyamna covid-19 laichat leiringai manungda sizinadana phongdokpa lekhrabane polam sing asi charuraba natragana umluraga tin sitokninge aduga sitorokpa tin aduna covid-19 henna sandorokpa yai Bharat Sarkar ki Ministry of Home Affairs ki matungina miyam tin ba mafamda tin sitpa yu thakpa kwa chaba amadi hidak managi polam sing thingkrabane
Mai thakiba polamsing adu thasigi taratareki numidang pung mapal makhairom tabada gari number MN06L1733 da purakpada Uyupok mamang lekaidagi Merapaibi amadi Village Development Sporting Club Pukhaugi mioisingna phagalaba matungda Police ka loinana Sagolmang Police Complex manungda mai thakibani haiki lamdam masigi miyam gi apamagi matungina polamsing ase miyam mamangda mai thaduna manghanjaragani iramdam masida laibiri bala lolitik tobiri bakhudimangna lepa ki channa kangona ating mathang kraba hida managi polamsing lalolitik tobigano miyam su polamsing ase phabada district level la ladiba food safety ki designated officer sing amadi food safety officer sing da pau pibirakna ba haina ayana media gi thongda haijari District Administration Thawal gi meeting makhada Blood Bank Transfusion Unit Thawalna District Hospital Thawalda chatharakhiba 5 days voluntary blood donation camp ki saru ama oina ngase humni chanba numita Royal Fitness Academy Gym Thawal gi nupa amadi nupi sanaroi singna EP kre punna sanaroi tarena lenga ke chana kanglon singa na COVID-19 test tawraba matungda EP khiba aduga mari leinana RFA Gym Thawal gi founder AK Ongbi Lasmina Fongdorakpada Gym Masina Chahi Khudingi Jun Thagi Taraga Nepalda Sanaroi Singna EP Bada Hakchangda Amang Balaite E Donate Tauduna Mioibagi Punsi Kansi Haiba Paujel Pibo Oina Leptana Blood Donation Camp Pangtoktuna Lakpane Chahi Asigi Oinadi COVID-19 gi Khudong Chadaba Kayagi Maragasida Hospital da Leiriba Anaba Kaya Sida Matiang Pangbani Khanduna Camp Asida Laktuna EP Bani Haina Fongdoraki Thobal District ki Wangjing Tentha Assembly Constituency ki manung chana leiba Khongjom Bazar dagi Sapam Phawgi kilometer mari makhai sangba lambi asi repairing tobidabana Kongkong gi ngakta ngaire chatpa yadre lambi asi maikai asonggi khungang ahum Sapam Chingtham amadi Tekcham gi Praja singi maruoiba lambi amasu oiribani hairi ngasi mafam asigi club sing Youth Forward Association YFA Chingtham Samphabi Memorial Club SMC Sapam Amadi Creative Youth Organization CYO Sapam Hairiba Club Organization ahum asigi members singa paumi sing yauna lambi gi phibam sing yengshuluru matungda YFA Chingtham gi President Chingtham Kantana haikibada lambi asi Pradhan Mantri Gram Sarak Yojana PMGSY gi makhada haukiba chahi English ngani taraga tarukta sukibane Hairaduna Thabak Sukiba Matamdagi Tharaga Chai Ama Asidi Lambi Asi Chai Khudingi Repairing Lakadabani Adubo Chahi Anidi Repairing Laklamlaga Makhatana Mamangi Chahi Amadi Chaliba Chahi Asidadi Repairing Amata Lakhidre Haiki Lambi Asi Satpasu Yadre Lambi Asida Chaliba Mioi Singda Chauna Apanba Oire Duga Scheme Masiki Matamsu Mathang Chahi English Ngani Kungamathoi September Thada Loigadabani Maramaduna Lambi Asiki contractor Jessica May Amadi Mari Lainaba Singna Athuba Matamda Repairing Lakpiyo Hairaduna Lenga Sinadi Yamna Fazana Matamgi Thabak Sing Program Singda Happy Duna Lakli Hairaduna Miamgi Complaint Bu Laitragadi Khanduna Contractor Singna Department Ka Manaraga Thabak Subidana Paisa Lauthok Haibagi Chingnaba Phawba Miamda Paujel Haiki Lebagasi COVID-19 Laichatagi Parakibagi Changchada Humudra Humdoi Dasmik Taruk Mari Yaure Haukiba Pung Kunmarigi Manungda Mioi Lising Humfu Hena Phakibagi Apunba Migi Masing Lakun Lising Kuntraga Taret Chanipal Humudra Yaukre Leina Asidagi Sikibagi Changsu Hantarakle Chada Ama Dasmik Mapal Ama Oire State Amasung Union Territory Kuntradana Lebaki Oiriba Changda Chada Ama Dasmik Mapal Amagi Makhada Lady Health Ministry na Thadorokpa report ki matungina haukiba pung kunmarida mioi lising humfuga mari rom COVID-19 positive oiki aduga positive oiraba case ki apunbana lakunga taret lising humfuga taret chani humudraga mari yaukre haujek active case ki masingna lak taruk lising humudraga taruk chamanga tara mari ne haukiba pung kunmari ki manungda mioi lak nipal hena test tauki lebagasi ki oina test taukrabagi masingna crore ahum lak taraga taret lising nifuni thoi chatret marifuga ni thoi yaukre Operation Samudra Setuda Indian Navy na laukiba thaudangbu Defense Minister Rajnath Singh na thagatpa phongdokre lebagasina coronavirus laichat thengnabada Indian Navy na lauriba thaudangbu so minister na singthake Naval Commander Singh conference ta wangangbada mathaki wafam sing ase minister na phongdokibane chahi ani leiraga pangthokpa top commander Singh conference adu numit humni
पांथोकदबने एप्रिल थादा पांथोकननबा सिलंबने अदुबो कोविड-19 की लाइचत लेबदगी यैथोरखिबने कॉन्फ्रेंस असगी अहानब नुमिता नेवी चीफ एडमिरल करमबीर सिंह सु वांगांखे लद्दाखदा ओइरिबा एलएसी की फिबमगा मरी लेना इंडियन ओशन दा सिक्योरिटी की लौखटपगी मतंगदा कॉन्फ्रेंस अदुदा खनगनी हाइरे आत्मनिर्भर भारत की मखादा मेड इन इंडिया प्लेटफॉर्म्स लेनबा नेवीना मिडियंग थमलिबा अदुबु डिफेंस मिनिस्टर राजनाथना थागतके रीजनल की वाफम अमा ओइना मॉरिशस दा जहाज दा पुरीबा थाव पाथोरखिबगी मतंगदसु खनखि हाइरे सुशांत सिंह राजपूत लेखिदबगी मतंगदा एक्ट्रेस रिया चक्रवर्ती की मथक्ता थारखिबा एफआईआर अदु सुप्रीम कोर्ट ना यंगसिल्लबा मतुंगदा मदुगी मतंगदा थिजिनननबा सेंट्रल बोर्ड ऑफ इन्वेस्टिगेशन सीबीआई दा सिनखरे एपेक्स कोर्ट असना मखाताना केस अदुगी एविडेंस पुनमक्सु सीबीआई दा सिनखिनबा मुंबई पुलिस दा खंगनखरे राय अदु जस्टिस ऋषिकेश रॉय मतुमतना साबा सिंगल बेंच समना पीखिबने मिसी अदुगा मरी लेना केसिंग मतुंगदा थारकलबसु सीबीआई ना यंगसिनबसु सुप्रीम कोर्ट ना खंगनखे महाराष्ट्र गवर्नमेंट सीबीआई ना थिगतपदा मतेंग पांगदबने हाइके बिहार दा लॉन्च तौखिबा एफआईआर अदु आइना याबने हाइरे जुलाई 19 दा रियाना केस अदु सुप्रीम कोर्ट ट्रांसफर तौबिनबा हाइजबल लेख्रबने अरोइबदा मरोइबा पाउ मोहना पिजरी इम्फाल मोरे लंबी सेंबगी थबक करंबा मतमदा लोइसिनगनी हाइना एमपी आरके रंजनना एनएचआईडीसीएल दा हंख्रे चीफ मिनिस्टर्स ट्रॉफी फॉर एंटी ड्रग कैंपेन की अवार्ड पीदुन इकाई खुमनखराबा डॉक्टर एस इबोमचाबु तरामना ओख्रे लोइनना इंडिया दा कोविड-19 लाइचतगी फरखिबगी चांग चादा 73.3 यौरे मसी दमक्तरी मेस पाउदम लोइसिनजरी म्यामबो मोहन्ना खुरुमजरी।